अहानबद मरुओइबा पाउ सगोलमांग पेस की मनुंग चनबा चंफाई हिल रेंज तगी यामलबा खुचु खुलाई सिक्योरिटी फोर्स सिंगना फागतले हाइरी खुरमजरी ISTV की पाउ मिडियंग ताबिरी बसिंग बटाराम ओक्चरी हौजिक पाउ संदोकना पिजरी इम्फाल ईस्ट डिस्ट्रिक्ट के सगोलमांग PS की मनुंग चनबा चंफाई हिल रेंज तगी यामलबा खुचु खुलाई सिंग सिक्योरिटी फोर्स सिंगना फागतले हाइरी मणिपुर पुलिस की PRO ना थादोरकपा चेरोल अमदा फागतलबा खुलाई सिंग अदुदी 303 राइफल अनि .22 राइफल अमा 12 बोर सिंगल बैरल नोंमई निपान इंसास राइफल की लाइफ राउंड कुनमंगा 303 राइफल की लाइफ राउंड कुनमंगा 12 बोर की लाइफ राउंड अमा कापथोखरब नोंमई मरु अनि इंसास राइफल की मैगजीन मरी लोकल मैट बॉम्ब अमा WP मरफू स्मोक ग्रेनेड अमा स्मोक स्टन ग्रेनेड अनि टियर गैस स्मोक सेल अनि टियर गैस स्मोक ग्रेनेड अमा वॉल्विंग वायरलेस हैंडसेट मरी अमसुंग हैंडसेट चार्जर अनि नि हाइरे Directorate of Ayush Lamphel-Pat National Ayush Mission gi mityeng makhada 10 bedded integrated Ayush Hospital Konjeng Laikai na sinduna Khundrak Pamda leiba Chalk and Duster da Global School da nomagi oiba lem na laing bagi awareness health camp ama pangthokre hairiba health camp asida school asida tongan ba makhal gi ana layeng kaya ama mahiroi sing da lem na hidak lang thaki khudong chaba phanghanki mahiroi sing asigi imung manung singsu camp asida saruk yaduna health checkup tawki school gi oza S tompokna angang singbu mahi masing khakta tambiba yaba nate makhoibu masa mawu phana lehenabagi damak asigumba thabak asi tangai phade masida natana mama mapa singsu masa mawu phana thamba haiba asina ana ayek lakadaba singdagi punna ngakthokminaba ngamgadori bani health camp asida arapada leiba singbu ana layengi chatok chasin tawbada khudong chadabagi yenglaga lemna layeng bagi awareness camp asi pangthokpani haikhe ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯞꯅ ꯆꯠꯄꯗ ꯌꯦꯡꯉꯨꯕꯗ ꯁꯦꯟ ꯆꯪꯕ ꯃꯇꯝ ꯆꯪꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯕꯨ ꯑꯅꯛꯄ ꯁꯤꯗ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯦꯟ ꯆꯪꯕꯁꯨ ꯐꯒꯗ꯭ꯔꯥ ꯂꯣꯏꯅꯅ ꯃꯇꯝ ꯃꯥꯡꯈꯤꯕꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯍꯦꯟꯒꯠꯍꯧꯅꯕꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯒꯤ ꯑꯌꯨꯁ ꯃꯤꯁꯟꯁꯤꯒ ꯑꯩꯈꯣꯏꯒ ꯇꯥꯟꯅꯖꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯕꯅꯤ Film Academy Manipur ki kunmathoi suba foundation day amadi academy na sinuna pangthokhiba anerak suba open short film competition gi manamathum yenthokpagi thoram Manipur Press Club ki Loktak Hall da pangthokre thoram adu da retired IAS RK Nimai competition ki jury chairman Laimeyum Surjakanta All Manipur Film Producer Association ki president Somen Moirang Chana chingbana maru ebemyo sing oina sarkyakhi thoram adu da film gi lamda achoba thodang loramba laiwe khrabasing gi photo da haikat laikat tamduna ikai khumna utke short film competition da makok mathang taraba singda mana mathum yenthokpaga loinena artist ngangbam Swarnajita Film Academy Manipur gi maikaidigi Lifetime Achievement Award su khusinakhi thauramga mari leinena Film Academy Manipur gi Managing Director KS Ranjitna mapok kumon asiga mari leinena short film competition asi pangthokpani hauzik lamdam asida thokleba irang asina maram oiraga masa masa gi mayumda hanjinma ngamdana relief camp singda jangjafam lawduna leiriba IDP sing asi matau karamna mayumda hanjinba yagadagi haiba themda short film sing namduna athoi ehen tanhanba asina short film competition asigi pandamni haikhe tangdu laita dra hai tare ko sigi matang da akoina IDP singji karam na yumda halangade ge habigi concept ta akoi ge laiba Manipur da laiba praja myam jida akoi kitang awareness pibe yaba adumba concept da pubiraga film asi tambirak nabingta akoina maina pijaba concept ni adu mayam nadi theme moina laudana film ji yam akoi ge yam lu boi law kanda hadaksi kitang participant tauba kitang hoi nammi ba kaung jing da kitang amaida awaba ma mayu na bu tawe du taseng mate koina masi mimi gi wakhalon do puthopiraga smai tawraga di IDP singji jimda halan ya ni sumnai tawra di mai gi tonga tonga mai gi director gi concept mayam do puthopiraga nambiro na koina mayam da maina ware soi ba ba du kano ma da koi pizar ga koina pangthok sabane sugi competitions pawgi marak thana break amtang lozari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon kap siraf
100% harbel product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu. Cafidon cup syrup. Dada! Ibe makigano. Alaba tamo. Sige yumse next TMT na checksin na laksilaga thamkhrabani ne. Dada nang se juhar habaga amta kidrabo. Asumna mayamna na machalbo ngapshan lugum masigi yumasibu asoya ngam kokadabagi next TMT na ngapseli. Next TMT juhar habadi ngakokna na basembani. Zaman technology sina bana concrete ka tokna tinaba matamda kapangul amuk hena angle adli. Next TMT strength is in the way. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Break ki matungda taram nokchari amadi makha taba pausingda tha ama chupna chathagadaba judo coaching camp ama Thoubal district ki manung chana khangabok part 2 gi multipurpose hall da hogdokre United Judo Association Thoubal district na district youth affairs and sports ka kushamneraga pangthokpa coaching camp hogdokpa ki thoramadu da khangabok SCG MLA Okram Suraj Kumar DYASO Thoubal amadi UJA gi president Deben Moirang Thim amadi Manipur Judo Association ga secretary Indra Kumar Soibam na maru iba Miyoi Singh Oiki MLA Surja Kumar na Khangabok Khungang asida sana bagi lambi de hena thawa yawarpa asi nungai ba phawi lamdam masida judo masana asida coaching camp ama hawdok tuna chawkhatna ba honari ba asta MLA gi maike degi angam ba thakta mateng pangani haiki MLA na makata na hauzikti anokba popular lengak amasulak labanina portfolio hek yenthokpaga mari leinaba kayaga sutanaraga hena mai pakna ba hotnagani judo masana sita saruk yariba mahiroi singnasu makhoi gi uniform leiba ngamdaba kayagi yenglaga MLA gi maike degi hek ngamliba makhai mateng pangani haiki kem hokdokpagi thorambaduda DYASO Thoubal Deben Moirang Themna Khelo India Highway Scheme gi makhada company amana sponsor tawduna district asida piriba khudong jaba kaya asina ngasigi coaching camp ase hawdok pangambani khwaidagi maru oibasi sanaroi singi mama mapa oiriba singna thawai yawba aduni hauzik ekhoina judo masana asigi damak mathau tariba lampiba ngamlabadi hostel yauna sajege haibagi wahang kaya leirabani hauzik judo masana asigi camp asida saruk yabagi chang asi yamna nemba asi tungan be school gi mahiroi kaya dasu khanganduna saruk yaminasi haina apil tawki ngasidagi hawdokliba coaching camp asida punna mahiroi marfuna saruk yakhi hairi loinana ngasigi thoramaduda hanagi khangaboki jila parisad khundrakpam Rajmohan amadi District Olympics Association Thoubal gi cashier o budisu saruk yakhi loisilak padamari papaw amuhana pizari Sagolmang page ki manung chanba Champhai Hill Range tagi yamlaba khuchu khulai sing security force na fagatle hairi Hauzik phawagi da ISTP ni pizaba paw matang sloisin jare minyang tabiri basim ko mangana khurum jare